ngasi Friday numit ase nongthil wairam gi aswaida Iran na Israel da yam satiba attack lokre aduka Iran na makoida masigi warning su mangjodu na piki sini mauti aikoina nakoida missile hit torakani nakoina koida toba asigi retaliation oina amasung nakoigi state channel oigera nakoigi main headquarter oigera ama masidaki missing leiganu aduka attack tawni harba matung da attack torakpani hairi aduna Haifa amadi Tel Aviv tani hairi Haifa tani hairi yam akanba attack Lise Masisu Israel ki makoina lion rising lion haiba operation asigi maming pidana asum haina Iran gisu operation asigi maming piri haiba operation ase operation true haibra kaino hai masiga operation true asigi tara threat suba web of attack ni hairi aduna ngasi Haifa da aduba mafam de hit tawkre madugi mafam da war matam da hit taw of the ban ni haiba adu chemical weapons chemical products leiba adu mafam ni hariba chemical ase leak poiraga masig attack sig matung da amuk ena destruction oibagi chance lei hairi masig ta natna Tel Aviv da Microsoft Office hai se Gaza da war chat sida intelligence AI ki port ka se use toradana masida makoina mateng pidana matam kuina da gi chatharak pani hairiba Microsoft ki office ase su loi kresini adu ka Tel Aviv manung da makogi interior ministry ki adu office haise masisu hit tokre attack tokre kai kre masiga loina na yam satine sokpo gani ngasi tawkhri se Iran na Israel ki mathakta aduga loina channel 14 hain su leisini Israel ki chorba news channel amani masisu thuaidokre masi retaliation ni nahan tawkibudo makoina Iran ki state TV channel ama thonggai kibudo maduki retaliation sini yam satiba attack ni hari hujika Israel manung do kuichai chaindre aduga hujik Israel ki makoi ki Benjamin Netanyahu oigera Smorich oigera ama oigera makoi purmak se hojik threaten oire aduga makoi kire madudi existence of Israel se problem te lak khadra haidra marabdi makoi ki defense system mai se amata thabak sudre sini ngasi thajalagem se around 30 missile ni sini masida mayama kham khre marakta destroy tawkre maduga loina na masida Britain ki America ki side te lep laga masibu thatpagi am kan hot narakli aduga 2000 km lap na lap mani 13 minutes muk chang na 11 minutes chang la aduga missile khara de aduga missile li mauti adu koi chang de sini hairi bapot ase thatpaki tamak lak na bata 30 tharak pada tarit muk ni tarise aduna phibam yam sokpugi wani nga sinung tilwaram gini hojik pung taret aswai ki wani hek numit taramdai numit changlamdai mi singma ki ma ki mem de changsilamdai asigumba condition tani hairi aduga masi asukui batak torok masida tara taret suba web asida ngasi ki web asina hena khwaite ki hena dangerous ni amuting yam sathibani hairi aduga use torok ni ba missile sing asijo han use to bodi ki hena power leiba aduga pot ni hairi aduga hojiki Israel ki channel 14 harise masi khwaidagi chawba news channel ni amasung masida phamlaga Iran ki propaganda tawbase masida tawrin sini adura ngasi masigi se thuai dokre aduga makoina haiki makoigi mi singta madudi masigi video semba footage utpa amati masipu circulate tawba punmak crime ni Israel government ki against ni adura masiti hamne strongly thatli thingli hairi adubu asum thorakli visual singsidi photo singsidi clip singsidi adugi saktam ni ado ngasi Israel asukoi base makoina Gaza ta stack torambani Gaza ki building thuai do ki bani ngasi su mi kya hatki 8 yen balak pa el pu balak pa makoi singda Gaza manungda aduga West Bank ta strike the way Philistine de strike the way asi purma ase makoi di sokte pande yanglambani kai ba tai bodo aduga makoi ki imung manungda ngasi madu ki kai ba chai bodo makoi ki na sangsang na uri makoi ki mi sing hojik panic ni amadi ki dana bangkar de lot pa ama to lot pa metro station manungda lot pa aduga laudari bi khongdari madudi kaino tokri se aiduna angak pagi saktam mani huju oiri se aduga Iran use torkli se ultra heavy missile han use torkidriba aduga Haifa gi industrial zone da tabni hairi masi pumchai chaindra mafum se loikre aduga hujik news media ke ata hujik ki Iran na sinung thil attack to ki base masi ka linari bani masi gi inari bani amati phangbigani adudi
Israel aduk strong le pa Israel makoi gi Iron Dome kan pithibit chatlami pa maming chatlami pa Israel ngasi Iran gi mamang de kaino tawkhri se drone amakta tharak asu madu tare hairi missile ama tharak le madu tare soidri hairi masi gi makoi gi defense system se kaino mi taw tawre haibase makoi gi kaglup na su yare hai hojik Iran tawdi tawre haibu pu Iran da kari amak tawrakani masi kiningai ni adungai Nagasaki amadi Hiroshima madu tawkiba adu amuk ningsing nare haina tare karigumba Israel ki existence amadi makoi se leiba yadabagi phibam oirak lagadi thugai khai ka dori bra amachung alai ba pot adu thajil ka dori bra masini hujik yamna kan ki nari se even America dagi makoi America yaurak laga aduka 30,000 pound lumba dugumba bomb ka leiri hairi maudi 6-story building maruk luna leibai panung de sangba leinung da hallaga thugai tok ngamba adu kumba pom su use tor kadra haiba ki na ba yauri Iran di hojik su ki beleite makhoi gi public sing su adu mangai loro revenge to mamal hallu hasigumba wa se makhoi gi public sing su yamda lonari masigi public ki support laibnira makhoi gi IRGC su masigi thabak ase tawbu ki khudong sabam su makhoi da fangi adu ga matam su kuire dana makhoi gi army makhoi gi chawjor ba scientist ka so hat khre makhoi na masigi retaliation se low dan lerapani adu bo handak ki matang sita makhoi phajana lawre haibase mayam hainare ngasigi Iran gi nongtin wairam gi attack asida sokhiba mafam anihum amagana IDF ki command and control center masim laire aduga Microsoft ki office ma laire makoi gi industrial ministry gi aduga office ma laire aduga News 14 channel ki chorba headquarter asim laire masi sing asini hujik struck togri se aduga masi direct hit togri hairi ultra heavy missile singna aduga Iran gi makoi operation maming se ayas ning sing lakle Operation True Promise aduga masigi 17 suba web ki ahoba hojik ki attack asidaki ni sini aduga masi launch tawki se madugi missile launch tawbugi saktam su uthorak lisini aduga Ayatollah Khomeini now masi ki statement am masi matu pirakhi madi Zionist aikoi ki yeknaba makoi ngasi di makoi phangpham thogo punishment phangli bani hai pofam sai ki masi ki matung da Israel ki defense minister na ofom sima ki matang da hai kre madudi ngasi Israel ki existence amadi Israel nation se manghan takhan gani khot arliba masung masi da attack don thugai rakliba masi ki main mi oise masi Ayatollah Khomeini ni 80 years helebanu pa se mark se modern Hitler ni amasung mark ko mi ma hoji hingduna lebaki right later aduna ekhoi ki andaki operation sida mark target yawi hai pofam sim high crash aduna hujujik haifa ki condition yam lui mi sing question chen ba mati mafam adagi lab ta chenthok na baki saktam ni madi Israel media na asal mention to isini high ri bomb mafam sida hazardous chemical lay amasung madugi attack adugi matung da high ri ba hazardous chemical ase sandorak pagi chance lay sini sandorak ni haibati natriko sandorak pagi chance lay sini aduna panic ni hujik haifa da Israel da makhoi ka public sing awa pani makhoi gi oina moment ase aduga masina su loidri hojik makhoi ki public sing evacuate to buki order ni masiga loida makhoi ki defense ki site ki ningsing lakti mauti Amukka barrage of missile Iran daki lak pa yai haiduna aduna sakta masi phiba masi lui ngasi numidang kari tondrak pakhang de aduga masi ki retaliation da Israel na karam big strike to rakadori ba madusiyam kiningai ba mafam ma wairi